ꯊꯥꯛꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤꯝꯄ꯭ꯂꯤꯐꯥꯏꯠ ꯆꯥꯏꯅꯤꯁꯇꯅ ꯆꯦꯟꯖꯤꯟ ꯍꯥꯏ ꯃꯀꯨꯗꯤ ꯆꯥꯕ ꯌꯥꯗꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯀꯨꯁꯨ ꯆꯥꯕ ꯊꯦꯡꯅꯩ ꯇꯤꯚꯤꯁꯤ ꯀꯩꯗꯧꯔꯦ ꯃꯩ ꯂꯥꯛꯇꯦꯅ ꯃꯍꯥꯎꯅ ꯄꯤꯛ ꯊꯟꯕ ꯑꯃꯗꯤ ꯀꯥꯟꯅꯕꯅ ꯄꯤꯛ ꯊꯟꯕ ꯊꯔꯣꯏ ꯈꯔ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯑꯍꯥꯟꯕ ꯕꯥꯏꯠ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨꯃ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ ꯊꯨꯒꯥꯏꯗꯅꯀꯣ ꯑꯃꯅ ꯄꯥꯏ ꯁꯤ ꯀꯣꯛꯅꯝꯁꯤꯗ ꯂꯣꯏꯔꯁꯤꯕꯨ ꯀꯔꯤ ꯂꯥꯛꯏꯖꯥꯠꯅꯣ ꯃꯄꯥꯟ ꯂꯝꯗ ꯁꯥꯕꯒꯤ ꯋꯥꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯊꯣꯡꯈꯣꯡꯗ ꯌꯣꯜꯂꯤ ꯉꯁꯤꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯈꯥꯡ ꯂꯥꯛꯑꯦ ꯃꯩ ꯆꯨꯈꯠꯂꯦ ꯕꯪ ꯍꯦꯛꯇ ꯆꯥꯏ ꯂꯥꯞꯅ ꯇꯥꯝꯅ ꯑꯁꯥꯝꯗꯒꯤ ꯒ꯭ꯌꯥꯁ ꯕꯨꯂꯦꯠꯇ ꯂꯥꯛꯑꯒ ꯁꯦꯛꯃꯥꯏꯒꯤ ꯒ꯭ꯌꯥꯁ ꯕꯣꯇꯤꯡ ꯄ꯭ꯂꯥꯟꯒꯤ ꯃꯐꯝꯗꯨꯗ ꯄꯨꯟꯅ ꯊꯥꯏ ꯃꯐꯝꯗꯨꯗꯒꯤ LPG ꯒ꯭ꯌꯥꯁ ꯑꯣꯏꯅ ꯗꯣꯃꯦꯁꯇꯤꯛꯀꯤ ꯁꯤꯂꯤꯟꯗꯔ ꯑꯉꯥꯡꯕꯗ ꯌꯨꯝꯗ ꯌꯧꯔꯛꯏ ꯑꯗꯨꯗꯒꯤ ꯆꯥꯛꯂꯛꯄ ꯃꯩꯗꯨꯗꯒꯤ ꯈꯥꯡ ꯑꯁꯤ ꯁꯥꯒꯗꯧꯔꯦ ꯂꯥꯞꯅ ꯇ꯭ꯔꯦꯟ ꯀꯌꯥ ꯇꯥꯇꯥ ꯀꯌꯥ ꯇꯣꯡꯉꯒ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯃꯨꯗ꯭ꯔꯤꯕ ꯃꯐꯝ ꯔꯥꯖꯁꯊꯥꯟ ꯀꯧꯕ ꯂꯝꯗꯝꯗꯨꯗꯒꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯍꯥꯏꯕꯗꯤ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯥꯡꯐꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯈꯨꯝ ꯌꯧꯔꯛꯏ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯊꯥꯡꯒꯠꯂꯤꯕ ꯈꯥꯡ ꯃꯊꯛ ꯑꯁꯤꯗ ꯊꯥꯎ ꯈꯔ ꯍꯩꯖꯤꯟꯖꯔꯦ ꯑꯁꯥ ꯊꯥꯎ ꯇꯤꯜꯍꯧ ꯆꯅꯝ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯏꯕꯗꯨꯅꯤ ꯄꯨꯟꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯇꯦꯖꯄꯇꯥꯗꯒꯤ ꯍꯥꯟꯅ ꯊꯥꯗꯅꯩꯌꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯇꯦꯖꯄꯇꯥ ꯊꯥꯊꯖꯔꯦ ꯑꯁ ꯇꯤꯜꯍꯧ ꯈꯔꯁꯨ ꯀꯣꯠꯊꯖꯔꯦ ꯍꯦꯛꯇ ꯀꯣꯠꯊꯖꯔꯦ ꯍꯔꯤꯕꯣꯞ ꯈꯔ ꯂꯥꯛꯆꯔꯦ ꯊꯥꯊꯖꯔꯦ ꯁꯤꯡꯁꯤ ꯍꯦꯛꯇ ꯀꯣꯠꯊꯖꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯤꯁꯤꯃꯗꯤ ꯍꯥꯟꯅ ꯉꯧꯍꯧꯒꯗꯕꯅꯤ ꯉꯧꯍꯧꯗ꯭ꯔꯦ ꯊꯥꯊꯖꯔꯦ ꯑꯁ ꯄꯨꯟꯅ ꯍꯦꯛꯇ ꯊꯥꯊꯔꯦ ꯃꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤ ꯊꯥꯊꯔꯦ ꯃꯍꯤ ꯈꯤꯇꯪꯁꯤꯅ ꯍꯩꯖꯤꯟꯖꯔꯦ ꯁꯤꯡ ꯈꯔꯁꯨ ꯄꯨꯟꯅ ꯍꯦꯛꯇ ꯊꯥꯊꯖꯔꯦ ꯈꯥꯕꯩ ꯃꯆꯥ ꯂꯥꯛꯑꯦ ꯑꯣꯠꯄ खरा ओत्सब मुन्नबगिदमक्ता ओत्सब सुरुरु उंगन ओत्सब क्लॉकवाइज डायरेक्शन द ओत्सब खो लावत मानदे को लग ओत्पामा खाबई मनिंगसिना उंग ओत्पामा नत्रगना एंटी क्लॉकवाइज द ओत्पामा मखल मखल चानगदब चांगी मरु मरांग खरजु लाक्सरे थाथजबा खाबई लाक्सरे ओत्सब चानगदब चांगी मचू खरा लाक्सरे थाथजब मचू कोलकपई मतांगी दे वीडियो मनिंगसिंग एदा फाइन लाइन डर्टी लाइन डलनेस खाबई सिना मुक्तंग खरा खरा ओत्सबन ngसाइदगी थितना मेटना लोइगरबा आलू ngari मोरok पुन्ना यावरबसिमा ओरोरो लाउना हेक्ता हाइजनजबनी हाइजनजबा हाइजनब लोइजबा ओत्सरे सौब ngaइमिनरसे लेप्तना चाकलिबा मैगी मैसादा खरा खरा सौब हौजलै ब्रोंग 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 सौरबना थरोय रेडी लेरे हारिबनी सेगबलाए अचप्पी उयान मंगक्ता चप तक्ता चप्पी जोरो लाउना हेक्ता हाइधरे हाउबीजी लाइ लोइ तारे खाबै लाए अमुक्तंग खक उजबनी इसिंजी यामन गिद्र माले इसिंग माइसिंग खचितंग लाए ओरो लाउना हेक्ता हाइजनजब खचितंग वाट किदौ मोंग माले जोरो लाउना मुक हाइजनजब सिबोक्तो वाले पुन्ना बोद्रोंग 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 सौब ngaइमिनरगा लैंडिंग साइट थेंगनरसी मेक्सिको रोमदगी लाकपा मणिपुरीदना सामरोय हुई मरोय उसेक मरोय अवा फदिगोम असिना चिंगबा तोंगान तोंगान बा ममिंग लेरिबा अदुगा थाइलैंड लोमदना फक्सी फरांग कंबोडियादना चीबल्ला नत्रगा चीबरियांग हाइनबा मरोय सिमा थाकचिनजरे अदुगा सिंप्लिफाइड चाइनीस तना चेंजिन हाई मुक्थुबी सिजु मरुएना जापान कोरिया चाइना थाईलैंड म्यांमार बांग्लादेश नेपाल तिब्बत असिना चिंगमा मफम सिंगदा सिजने हिंदी दा दरमर मणिपुरी दना मुक्थुबी असुमना खंगने थरोई थोंगबदा मुक्थुबी याउद्रगदी हेक्ता महाव वालिदा
ꯑꯣꯠꯄꯅꯤ ꯊꯥꯖꯔꯤ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯊꯦꯡꯅꯔꯁꯤ khitang mamtak tai landing site atopa karimta yaude ngasidi plan oina ngasai thongjaba manin phong karaba atuki matik kanaraba machan mayamna yomaga thongjaba mathel tharoi moithakta thongjabani as oro long haidhare landing site chida as manin phong kare maida thonge confirm tore maida thongmana soidan oigani confirm tore ningtham thagi matamni manin kai thuna ingan bani hek therak pa chabas nei phare ahan ba bite chup jaga jo amani kelaga lema tharoi ahan ba bite hora wangang sangaro losin jerage me ampuna mak tharoi lore